ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯤꯕꯗꯒꯤ ꯊꯤꯔꯦ ꯂꯥꯏꯕꯛ ꯑꯗꯣ, ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯥꯕꯂꯩ ꯄꯤꯛꯅ ꯃꯩꯁꯥ ꯐꯪꯂꯦ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯅ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯗ ꯃꯆꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯆꯩꯅꯥꯇꯅ ꯌꯣꯝꯂꯦ꯫ ꯑꯌꯨꯛꯇꯨ ꯚꯩꯒ ꯌꯨ ꯑꯔꯣꯏꯕꯤ ꯉꯥꯎꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯗꯨꯗ ꯎꯏꯔꯤ ꯎꯏꯔꯤ ꯐꯝꯂꯦ꯫ ꯃꯅꯨꯡꯗꯅ ꯊꯕꯥ ꯏꯁꯧ ꯂꯥꯡꯂꯦ꯫ ꯊꯕꯥ ꯆꯦꯡꯐꯨ ꯃꯈꯨꯝ ꯑꯗꯨ ꯐꯠ ꯍꯥꯡꯗꯨꯅ ꯌꯦꯡ, ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯃꯈꯨꯝꯗꯨ ꯐꯠ ꯃꯈꯨꯜ ꯊꯣꯛꯅ ꯈꯨꯝꯖꯤꯟꯗꯨꯅ, ꯉꯔꯥꯡ ꯆꯦꯡ ꯈꯔ ꯈꯥꯞꯂꯝꯕꯗꯨꯁꯨ ꯑꯃꯨꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ꯫ ꯐꯠꯇꯦꯗꯀꯣ, ꯐꯠꯇꯦ꯫ ꯆꯐꯨ ꯃꯍꯤꯁꯤꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯒ ꯂꯩꯔꯒ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛꯁꯤ ꯊꯣꯡꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯈꯣꯏꯗꯧꯁꯤ ꯑꯃꯨꯛꯇ ꯁꯥꯎꯅꯤꯡꯂꯦꯗ꯫ ꯃꯁꯤꯗꯤ ꯁꯤꯡꯒꯁꯦ ꯂꯣꯏ ꯃꯨꯊꯠꯀꯦꯕ꯫ ꯊꯣꯡꯉꯣꯏ, ꯄꯠꯈꯤꯕꯣꯡꯁꯤꯡꯁꯦ ꯂꯥꯝꯃꯒ ꯈꯪꯖꯅꯤ꯫ ꯊꯥꯕꯂꯩ ꯊꯣꯡꯖꯤꯜꯗꯒꯤ ꯀꯤꯔꯨ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯊꯕꯥ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯒ, ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯆꯥꯛꯀ ꯊꯣꯡꯗꯦ꯫ ꯅꯄꯥ ꯌꯨꯔꯥꯏ ꯁꯨꯕꯗꯨꯅ ꯆꯦꯡꯒ ꯂꯣꯏ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦꯗꯅ꯫ ꯌꯥꯝ ꯐꯠꯇꯕ ꯃꯄꯥꯅꯤ, ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤꯕ ꯃꯁꯦ, ꯌꯥꯝ ꯐꯠꯇꯕ꯫ ꯑꯩꯗꯤ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯀꯔꯤꯅꯣ ꯄꯨꯛ ꯊꯟꯅꯕ ꯆꯥꯔꯨꯔꯅꯤ꯫ ꯅꯣꯏ ꯅꯄꯥꯅ ꯆꯥꯗꯤ ꯇꯤꯟ ꯀꯥꯡ ꯐꯥꯔꯒ ꯆꯥꯒꯦꯔꯥ ꯀꯩꯗꯧꯒꯦ? ꯅꯣꯏ ꯊꯛꯄ ꯇꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯊꯕꯥ ꯉꯥꯡꯗꯅ ꯀꯥꯗ ꯆꯪꯗꯨꯅ ꯃꯀꯦ ꯁꯦꯝꯈꯤ꯫ ꯊꯥꯕꯂꯩ ꯃꯥꯁꯨ ꯃꯣꯂꯤ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯏꯇꯞ ꯇꯞꯅ, ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯌꯥꯝ ꯂꯥꯛꯅꯤꯡꯕ꯭ꯔꯣ? ꯌꯥꯝ ꯂꯥꯛꯅꯤꯡꯕ꯭ꯔꯕ? ꯑꯩꯅ ꯆꯠꯇꯧꯔꯤꯁꯦ ꯊꯕꯛꯅꯤ, ꯊꯕꯛ꯫ ꯃꯤꯔꯦꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯛꯄ ꯉꯝꯅꯅꯕ, ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯗꯅꯕ ꯆꯠꯇꯧꯔꯤꯕ ꯊꯕꯛ꯫ ꯊꯥꯕꯂꯩ ꯇꯨꯃꯤꯟ ꯂꯩ, ꯈꯨꯝꯗꯦ꯫ ꯊꯕꯥꯅ, ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯆꯣ, ꯃꯣꯠꯂꯗꯅ ꯏꯆꯥꯅꯤ ꯀꯥꯏ ꯍꯥꯏꯅꯤꯡꯗꯦ꯫ ꯍꯩꯃ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯊꯥꯕꯂꯩ ꯇꯨꯃꯤꯟ ꯊꯣꯛꯈꯤ꯫ ꯊꯕꯥ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯒꯗꯣꯏ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯅꯨꯄꯥꯅꯤꯅ ꯊꯕꯛ ꯃꯅꯥꯇꯁꯨ ꯁꯨꯍꯅꯤ ꯈꯪꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯊꯕꯥ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯅ ꯀꯤꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯐꯤ ꯈꯔ ꯍꯟꯇꯛ ꯇꯧꯕ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯎꯏꯔꯤ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯆꯨ ꯄꯩꯗꯨꯅ ꯁꯣꯜꯂꯤ꯫ ꯃꯥꯒꯤ ꯑꯣꯜꯂꯛꯈꯤ ꯑꯁꯦ ꯍꯟꯗꯤ ꯍꯜꯂꯛꯄꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯉꯣ, ꯄꯥꯊꯤꯕꯣꯡ ꯃꯌꯨ ꯇꯥꯅ ꯊꯛꯆꯤꯜꯂꯛꯂꯒ ꯁ꯭ꯋꯥꯏꯗ ꯎꯏꯗꯅ ꯀꯁꯨ ꯇꯧꯔꯤꯁꯦ꯫ ꯌꯦꯡꯅꯤꯡꯗꯕꯅ ꯑꯩ ꯃꯨꯠꯁꯤ ꯅꯥꯔꯦ ꯑꯩ꯫ ꯉꯥꯡꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨ ꯍꯦꯛ ꯀꯨꯝꯊꯕꯒ ꯚꯩꯒ ꯃꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯃꯔꯣꯟ ꯐꯩꯔꯤ ꯍꯥꯏꯔꯛꯏ꯫ ꯑꯌꯨꯛꯁꯤꯗ ꯃꯐꯤꯒ ꯁꯣꯅꯥꯟꯕ ꯁꯦꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤ꯫ ꯊꯕꯥ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯍꯣ, ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯧꯔꯤꯌꯦ꯫ ꯑꯩꯅꯅꯦ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯧꯔꯤꯕ꯫ ꯆꯥꯛꯇꯤ? ꯑꯩꯒꯤ ꯆꯥꯛꯇꯤ? ꯅꯪꯒꯤ ꯆꯥꯛꯇꯣ ꯑꯩꯅ ꯌꯨ ꯌꯣꯟꯕꯤ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯕꯅꯤ, ꯑꯗꯣ ꯑꯩꯅ ꯆꯥꯕꯤꯔꯨꯔꯣ꯫ ꯁꯤ ꯍꯥꯏꯔꯝ ꯊꯕꯥ ꯆꯠꯈꯤ꯫ ꯚꯩꯒ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯠꯈꯤꯒꯦ, ꯃꯁꯤ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯇꯥꯁꯤꯟꯅꯔꯝꯗ ꯊꯕꯥ ꯆꯠꯈꯤ꯫ ꯚꯩꯒ ꯆꯥꯛꯈꯨꯝ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯊꯤꯔꯒ ꯊꯝꯂꯝꯕ꯭ꯔꯥ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯎꯗꯦ꯫ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯆꯐꯨꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯥꯛ ꯊꯣꯡꯂꯝꯗꯕꯗꯨꯗ ꯆꯐꯨꯗꯨ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯈꯤ꯫ ꯊꯨꯔꯥꯏ ꯃꯆꯥ, ꯆꯥꯛꯁꯨ ꯊꯣꯡꯂꯝꯗꯕ ꯈꯪꯕ꯭ꯔꯗꯣ? ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯤꯕ ꯆꯐꯨꯁꯤꯗ ꯆꯥꯛ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯀꯥꯎꯈꯥꯏꯕ ꯇꯥꯕ꯫ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯎꯌꯥꯟꯗꯨꯁꯨ? ꯃꯗꯨꯁꯨ ꯀꯥꯎꯒꯦ꯫ ꯀꯗꯥꯏ? ꯁꯤ ꯂꯩ꯫ ꯈꯪꯕ꯭ꯔꯥ? ꯀꯥꯎꯈꯥꯏꯒꯦ꯫ ꯚꯩꯒ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯊꯥꯕꯂꯩ, ꯊꯥꯕꯂꯩ, ꯇꯥꯕ꯭ꯔꯥ? ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯃꯃꯥ ꯐꯠꯇꯕꯤꯒꯤ ꯃꯆꯥ, ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯇꯥꯁꯤꯟꯅꯗꯦꯅꯦ ꯃꯁꯦ꯫ ꯊꯥꯕꯂꯩ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯤꯅ ꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯕꯥꯕꯥ, ꯀꯩꯗꯧꯔꯒꯦ? ꯀꯥꯏ? ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯀꯅꯥꯗꯒꯤꯅꯣ ꯆꯥꯛ ꯂꯧꯔꯨꯆꯣ꯫ ꯊꯥꯕꯂꯩ ꯀꯤꯅ, ꯕꯥꯕꯥ, ꯆꯥꯛꯇꯤ ꯑꯩꯁꯨ ꯌꯥꯝ ꯂꯥꯝꯃꯤ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯂꯧꯔꯨꯆꯣ ꯍꯥꯏꯔꯒ ꯊꯣꯛ ꯑꯣꯟꯁꯤꯟ, ꯃꯥꯁꯨ ꯂꯥꯝꯃꯤ ꯀꯥꯏꯅ꯫ ꯑꯩ ꯊꯨꯔꯥꯏ ꯃꯆꯥ, ꯆꯠꯂꯨꯅꯦ! ꯆꯥꯛꯇꯣ ꯂꯧꯔꯨꯆꯣ꯫ ꯅꯪ ꯂꯥꯝꯕ ꯂꯥꯝꯗꯕ ꯑꯩ ꯈꯪꯗꯦ, ꯑꯩꯒꯤ ꯆꯥꯛ ꯂꯧꯔꯨꯆꯣ꯫ ꯕꯥꯕꯥ, ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ? ꯂꯧꯐꯝ ꯂꯩꯇꯦ, ꯃꯤꯅ ꯆꯩꯔꯛꯀꯅꯤ꯫ ꯚꯩꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯕꯂꯩꯒꯤ ꯁꯒꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ, ꯃꯁꯤꯁꯨ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯃꯥꯗꯧꯅ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦ꯫ ꯕꯥꯕꯥ,
ꯑꯩ ꯄꯨꯔꯤꯁꯤ ꯀꯥꯏꯗꯅꯣ? ꯄꯥꯕ ꯅꯥꯏꯌꯦ, ꯊꯥꯗꯣꯛꯄꯤꯌꯣ ꯄꯥꯕ, ꯑꯩ ꯅꯥꯏꯌꯦꯕ꯫ ꯕꯩꯒ ꯃꯆꯥꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯏ, ꯃꯁꯥꯗꯣ ꯍꯩꯔꯤ ꯍꯩꯔꯤ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ꯫ ꯅꯪ ꯑꯩꯒꯤ ꯆꯥꯛ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎ ꯏꯃꯨꯡ ꯆꯪꯂꯛꯄ ꯌꯥꯔꯣꯏ, ꯃꯄꯥꯟꯁꯤꯗ ꯁꯨꯝ ꯅꯪ ꯂꯩꯒꯗꯧꯕꯅꯤ꯫ ꯕꯩꯒ ꯋꯥ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ, ꯑꯗꯨꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯊꯥꯕꯂꯩ ꯃꯪꯒꯣꯜ ꯃꯁꯤꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯇꯨꯃꯤꯟꯐꯝ ꯁꯨꯁꯨ ꯇꯧꯗꯨꯅ ꯀꯞꯄꯤ꯫ ꯁꯣꯝꯗꯅ ꯊꯥꯕ ꯃꯥꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥꯗꯨꯒ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯌꯥꯏ ꯍꯤꯒꯠ ꯍꯤꯒꯠꯇꯅ ꯆꯥꯛ ꯆꯥꯔꯤ꯫ ꯇꯣꯂꯃꯨꯅ ꯉꯥ ꯊꯣꯡꯕꯁꯦ ꯈꯔꯒ ꯍꯥꯞꯄꯂꯧꯔꯣ꯫ ꯊꯥꯕ ꯆꯥꯛꯇꯨ ꯁꯥꯏꯅ ꯌꯥꯔꯅꯤ, ꯆꯥꯃꯟꯗꯅ ꯄꯨꯛꯀꯁꯦ ꯄꯣꯛꯈꯥꯏꯗꯧꯔꯦ꯫ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨ, ꯍꯣꯔꯦꯟ ꯌꯨ ꯉꯥꯎꯕꯗꯨꯒ ꯐꯨꯅꯔꯁꯨ ꯅꯪꯅ ꯉꯝꯅꯕ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥ ꯇꯣꯂꯣꯃꯣ, ꯑꯩ ꯌꯨꯝꯗꯨꯗ ꯇꯁꯦꯡꯅ ꯂꯩꯅꯤꯡꯗ꯭ꯔꯤ꯫ ꯑꯩꯗꯤ ꯅꯍꯥꯟꯅ ꯏꯅꯥꯛꯇ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯦꯅ, ꯅꯪꯅ ꯌꯥꯗꯕ ꯈꯛꯇꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯁꯤꯗ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯜꯂꯤꯕ꯫ ꯍꯦꯔꯥ, ꯑꯉꯥꯡꯗꯨꯕꯨ ꯅꯪ ꯈꯛꯀꯤ ꯅꯆꯥꯁꯤ ꯃꯉꯥꯏ, ꯅꯪꯅ ꯍꯦꯛ ꯊꯝꯂꯝꯕꯗ ꯅꯣꯏ ꯅꯨꯄꯥꯅ ꯃꯥ ꯊꯣꯛꯄ ꯉꯝꯅꯕꯗꯧ ꯌꯣꯛꯆꯈ꯭ꯔꯗꯧꯗꯨꯕꯨ, ꯑꯗꯨꯒꯤꯗꯃꯛ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯒꯗꯧꯅꯦ ꯑꯉꯥꯎꯕꯤ꯫ ꯊꯥꯕ ꯅꯣꯛꯇꯨꯅ ꯍꯣꯏꯗ, ꯃꯥꯒꯤꯁꯨ ꯃꯆꯥꯅꯤ ꯀꯩꯅꯣ, ꯃꯥ ꯊꯣꯛꯄ ꯃꯥꯏ ꯉꯝꯅꯕ ꯌꯣꯛꯆꯅꯤ꯫ ꯑꯗꯣ ꯇꯥ ꯇꯣꯂꯣꯃꯣ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯝꯗꯧꯕ? ꯃꯆꯥꯁꯨ ꯄꯣꯛꯇꯕꯤ ꯃꯥꯅ ꯀꯔꯤꯕꯨ ꯍꯥꯏꯕ ꯉꯝꯗꯣꯔꯤꯒꯦ? ꯅꯪꯗꯤ ꯏꯅꯥꯛꯇ ꯂꯥꯛꯎꯁꯤ, ꯃꯥꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨ꯫ ꯑꯁꯤꯅꯤ ꯊꯥꯕꯂꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯒꯤ ꯁꯥꯖꯠ꯫ ꯃꯄꯥꯅ ꯌꯨꯔꯥꯏ ꯁꯨꯕ, ꯃꯃꯥꯅ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏ ꯇꯨꯀꯠꯆꯅꯔꯤꯕ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯕꯂꯩ ꯈꯪꯂꯕꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯎꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯩ꯫ ꯅꯣꯡꯃꯁꯨ ꯕꯩꯒꯒ ꯊꯥꯕꯒ ꯈꯠꯅꯔꯝꯃꯤ꯫ ꯕꯩꯒ ꯊꯥꯕꯒꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯈꯣꯡ ꯑꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯪꯀꯥꯎꯗ ꯀꯥꯎꯁꯤꯟꯗꯨꯅ ꯐꯨꯔꯤ꯫ ꯍꯥꯏ, ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯅꯪꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯌꯦꯅꯈꯥꯁꯤꯗ ꯎꯅꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯊꯥꯕꯁꯨ ꯇꯞꯊꯥꯗ꯭ꯔꯦ, ꯑꯗꯨꯃꯛ ꯊꯧꯑꯣꯏꯗꯅ ꯈꯨꯝꯃꯤ꯫ ꯑꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯣ, ꯅꯨꯄꯥꯅꯤ, ꯅꯨꯄꯥ, ꯑꯩꯒꯤ ꯅꯨꯄꯥ꯫ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯁꯦ, ꯈꯪꯕ꯭ꯔꯥ? ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯑꯣꯛꯇꯕꯤ ꯅꯪ ꯑꯌꯣ ꯑꯃ ꯍꯤꯡꯆꯥꯕ! ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯅꯨ, ꯅꯪ ꯍꯧꯖꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯕꯩꯒ ꯈꯨꯠꯆꯥꯎ ꯑꯗꯨꯅ ꯊꯥꯕꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯖꯤꯟꯗꯨꯅ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯅꯤꯡꯕ, ꯍꯩ ꯑꯣꯛꯇꯕꯤ! ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯑꯩ ꯑꯃ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯊꯝꯕ ꯉꯝꯕ ꯅꯪ ꯏꯈꯨꯠꯁꯤꯅ ꯍꯥꯟꯅꯐꯥꯎ ꯄꯤꯂꯣꯏ ꯅꯪ꯫ ꯕꯩꯒ ꯊꯥꯕꯕꯨ ꯐꯖꯅ ꯐꯨꯊꯩ꯫ ꯊꯥꯕꯂꯩ ꯃꯃꯥ ꯐꯨꯕꯗꯨꯗ ꯌꯦꯡꯕ ꯉꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯄꯥꯄꯥ, ꯏꯃꯥ ꯐꯨꯒꯅꯨ, ꯏꯃꯥ ꯐꯨꯕꯤꯒꯅꯨꯕ, ꯏꯃꯥ ꯁꯤꯟꯅꯔꯝꯃꯅꯤ ꯄꯥꯄꯥ, ꯁꯤ꯫ ꯕꯩꯒ ꯃꯆꯥꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯒ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ, ꯅꯪ ꯌꯥꯎꯔꯛꯀꯅꯨ, ꯆꯠꯂꯣ, ꯑꯁ꯭ꯋꯥꯏ ꯆꯠꯂꯣ, ꯅꯪꯁꯤ ꯌꯥꯎꯅ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯁꯣꯏ꯫ ꯊꯥꯕ ꯃꯄꯨꯔꯣꯏꯕꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯇꯨꯅ ꯁꯥꯎꯅ ꯅꯪꯒꯨꯝꯕ ꯅꯥꯏ ꯐꯨꯕ ꯅꯠꯇꯦꯛꯂꯣ꯫ ꯑꯥꯏ, ꯏꯟꯗꯅ ꯇꯧꯏ, ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯁꯦ, ꯎꯁꯤꯠꯇꯦ, ꯑꯩ ꯉꯛꯄ ꯎꯁꯤꯠꯇꯤꯌꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯦ, ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ, ꯑꯣꯛꯇꯕꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝ, ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯊꯥꯕ ꯅꯣꯛꯇꯨꯅ ꯍꯥꯏꯌꯣ, ꯀꯦꯠꯂꯦ ꯀꯩꯅꯣ, ꯀꯦꯠꯂꯦ, ꯂꯩꯔꯣ, ꯆꯠꯈꯤꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯅꯊꯤꯕꯣꯡꯗꯣ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯅꯤ ꯈꯟꯕꯒꯤ ꯁꯨꯝ ꯂꯩꯕꯤꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯊꯤꯕꯣꯡꯗꯣ ꯀꯅꯥꯅ ꯊꯥꯛꯄꯅꯣ ꯌꯦꯡꯒꯦ, ꯑꯩ ꯌꯦꯡꯒꯦꯕ, ꯂꯩꯔꯣꯏ, ꯆꯠꯈꯤꯅꯤ, ꯑꯩ ꯆꯠꯈꯤꯅꯤꯕ꯫ ꯊꯥꯕ ꯃꯁꯝ ꯃꯅꯥ ꯐꯥꯔꯤꯕꯗꯨ ꯁꯦꯝꯖꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯅꯤꯒ ꯈꯪꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯕꯂꯩ ꯃꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯐꯤꯖꯤꯗꯨꯗ ꯌꯥꯟꯗꯨꯅ ꯀꯞꯂꯒ ꯏꯃꯥ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯆꯠꯈꯤꯅꯣ, ꯏꯃꯥ ꯆꯠꯈꯤꯅꯣꯕ, ꯆꯠꯂꯕꯁꯨ ꯑꯩꯕꯨ ꯄꯨꯕꯤꯌꯣ, ꯑꯩ ꯄꯨꯕꯤꯌꯣ ꯏꯃꯥ, ꯑꯩ ꯂꯥꯛꯀꯦ꯫ ꯊꯥꯕ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏ ꯌꯥꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯄꯥꯏꯔꯛꯀꯅꯨ, ꯅꯪꯗꯤ ꯑꯩꯅ ꯄꯣꯛꯂꯕꯁꯨ ꯅꯄꯥ ꯐꯠꯇꯕꯗꯨꯒꯤ ꯏꯅꯤ, ꯑꯗꯨꯅ ꯅꯪꯗꯤ ꯃꯥꯒꯗꯨꯃꯛ ꯂꯩꯌꯨ, ꯏꯇꯨꯡꯗꯒ ꯏꯟꯅꯕꯤꯔꯛꯀꯅꯨ, ꯅꯪ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯆꯌꯦꯠꯅꯅꯕꯅꯤ, ꯊꯥꯗꯣꯛꯑꯁꯦ, ꯍꯟꯗꯣꯛꯑꯣ꯫ ꯊꯥꯕ ꯃꯐꯤ ꯀꯂꯝ ꯑꯃꯝꯕ ꯑꯗꯨꯗ ꯆꯠꯈꯤ꯫ ꯊꯥꯕꯂꯩ ꯍꯤꯛ ꯀꯞꯇꯨꯅ ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯃꯥ, ꯑꯩ ꯂꯥꯛꯀꯦ ꯏꯃꯥ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯣ, ꯑꯩꯕꯨ ꯄꯨꯕꯤꯌꯣ ꯏꯃꯥ꯫ ꯀꯟꯃꯜꯂꯤ ꯊꯝꯃꯣꯏ, ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯝꯃꯣꯏ, ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗ ꯆꯠꯈꯤ, ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤ꯫ ꯃꯃꯥ ꯂꯩꯇꯕꯗꯒꯤ ꯊꯥꯕꯂꯩ ꯉꯥꯎꯆꯠꯅꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯗ ꯀꯅꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯦ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯄꯨꯅꯤꯡꯗꯦ, ꯃꯥꯕꯨ ꯎꯕꯗ ꯃꯌꯥꯝꯅ ꯂꯛꯅꯩ, ꯀꯔꯦꯝꯅꯕꯤ꯫
ꯑꯁꯨꯝꯅ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯂꯛꯅꯕ ꯑꯁꯤꯅ ꯊꯥꯕꯂꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯦ, ꯀꯅꯥꯒꯁꯨ ꯃꯍꯥꯛ ꯄꯨꯟꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯕꯂꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 12 ꯁꯣꯏ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯕꯩꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯥꯕꯂꯩꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯩꯃꯗꯨ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯕꯗꯒꯤꯗꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯎꯠꯊꯣꯔꯛꯇꯨꯅ ꯊꯥꯕꯂꯩꯕꯨ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯕꯩꯒꯅ ꯌꯨꯝꯗ ꯂꯩꯇꯕ ꯂꯪꯐꯩ ꯆꯠꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯊꯥꯕꯂꯩ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜꯂꯨ ꯈꯥꯛꯁꯦꯡ ꯑꯗꯨ ꯃꯅꯤꯡꯗ ꯄꯨꯊꯣꯛꯇꯨꯅ ꯐꯦꯡꯂꯤꯉꯩ ꯇꯥꯟꯖꯥꯅꯤ ꯂꯩꯃ ꯊꯣꯔꯛꯇꯨꯅ "ꯀꯣꯟꯗꯨ ꯐꯦꯡꯕ ꯂꯣꯏꯔꯒ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒ ꯂꯧ ꯄꯦꯡꯕ ꯆꯠꯂꯨꯁꯣ." ꯊꯥꯕꯂꯩ ꯏꯇꯞ ꯇꯞꯅ "ꯏꯃꯥꯇꯣꯟ, ꯂꯧ ꯄꯦꯡꯕꯗꯤ ꯑꯩ ꯍꯩꯔꯣꯏꯌꯦ." "ꯀꯔꯤ ꯍꯩꯇꯕ? ꯆꯥꯕꯗꯤ ꯍꯩꯅꯤ ꯅꯪ, ꯉꯝꯅꯕ ꯍꯩꯅꯕ ꯃꯤꯒꯤ ꯂꯧꯗꯣ ꯄꯦꯡꯂꯨꯗꯧꯕꯅꯤ, ꯁꯦꯜꯒ ꯂꯧꯁꯤꯜꯂꯛꯀꯗꯕꯅꯤ꯫ ꯅꯄꯥꯗꯨꯅ ꯂꯪꯐꯩ ꯆꯠꯈ꯭ꯔꯒ ꯁꯦꯜꯁꯨ ꯊꯥꯔꯛꯀꯅꯤ ꯈꯪꯗꯦ, ꯑꯩꯕꯨ ꯃꯤꯔꯦꯝ ꯅꯣꯏ ꯊꯥꯛꯅꯕ ꯂꯩꯕ꯭ꯔꯣ? ꯆꯥꯕꯗ ꯊꯧꯅꯥ ꯐꯕ ꯑꯉꯥꯡ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ." ꯊꯥꯕꯂꯩ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯃꯃꯥꯇꯣꯟ ꯀꯤꯕꯅ ꯍꯩꯇ ꯍꯩꯇ ꯃꯤꯒꯤ ꯂꯧ ꯄꯦꯡꯕ ꯃꯍꯥꯛ ꯆꯠꯂꯤ꯫ ꯂꯧ ꯄꯦꯡꯕ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯃꯅ "ꯊꯥꯕꯂꯩ, ꯅꯪꯕꯨ ꯍꯩꯕꯨ ꯍꯩꯒꯗꯧꯔꯤꯕ꯭ꯔꯣ?" "ꯃꯥꯕꯣꯛ, ꯑꯩ ꯍꯩꯅꯤꯗ, ꯃꯥꯕꯣꯛ ꯍꯣꯏꯅ ꯇꯧꯔꯤꯗꯨ ꯌꯦꯡꯉꯒ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯒꯦ, ꯑꯩ ꯍꯩꯅꯤꯌꯦ." ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ꯫ "ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯁꯦꯡꯉꯤ, ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧ ꯄꯦꯡꯉꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ, ꯐꯠꯇꯦꯗ ꯀꯣ ꯂꯥꯏꯃ, ꯐꯠꯇꯦ." ꯅꯨꯃꯤꯗꯥꯡ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯕꯂꯩ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯤ꯫ ꯍꯦꯛ ꯀꯥꯔꯛꯄꯒ ꯄꯣꯊꯥꯕ ꯁꯪꯕ ꯅꯠꯇꯦ, ꯂꯩꯃꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯍꯜꯂꯤ꯫ ꯊꯥꯕꯂꯩꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯥꯛꯇꯨ ꯑꯗꯨꯃꯛ ꯊꯣꯡꯉꯤ꯫ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯁꯥꯗꯨ ꯂꯧ ꯀꯨꯝꯂꯨꯕꯒꯤ ꯋꯥꯕꯒ ꯑꯉꯥꯡ ꯑꯣꯏꯕꯒ ꯈꯨꯠꯄꯥꯏ ꯆꯦꯠꯍꯧꯗ ꯆꯞꯂꯤꯕ ꯆꯦꯒꯞ ꯑꯗꯨꯗꯒꯤ ꯅꯥꯟꯊꯗꯨꯅ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯎꯌꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡ ꯃꯈꯩꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯊꯥꯕꯂꯩ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃ ꯆꯪꯂꯛꯇꯨꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ "ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ! ꯌꯨꯝꯆꯥꯛ ꯀꯩꯗꯥꯛꯄꯤ! ꯂꯩꯇ ꯂꯩꯇ ꯊꯣꯡꯍꯜꯂꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯂꯣꯏꯅ ꯍꯩꯗꯣꯛꯇꯨꯅ ꯁꯥꯟꯅꯕ ꯅꯪꯒ ꯍꯥꯠꯂꯒ ꯂꯣꯏꯔꯦ." ꯊꯥꯕꯂꯩ ꯇꯍꯥꯅ "ꯏꯃꯥꯇꯣꯟ, ꯁꯣꯏꯕꯗꯒꯤ ꯇꯧꯈꯤꯕꯅꯤ, ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯅꯠꯇꯦ, ꯑꯩ ꯁꯣꯏꯈꯤꯕꯅꯤ." ꯂꯩꯃ ꯇꯥꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯪ ꯃꯄꯥꯜꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨ ꯂꯧꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯊꯥꯕꯂꯩꯗ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯛꯏ꯫ ꯆꯩꯅꯥꯗꯨꯅ ꯊꯥꯕꯂꯩ ꯑꯣꯟꯅ ꯊꯣꯏꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯈꯥꯡꯉꯤ꯫ "ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯣꯅꯥꯟꯕ ꯑꯊꯤꯕꯣꯡ ꯆꯥꯕ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯕꯁꯦ, ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯅꯃꯥꯗꯨꯅꯁꯨ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯅꯪꯗ ꯁꯤꯔꯣ, ꯅꯪ ꯁꯤꯔꯒ ꯑꯩ ꯋꯥꯏ ꯑꯃ ꯁꯪꯂꯅꯤ, ꯅꯪꯗ ꯁꯤꯔꯣꯅꯦꯍꯦ, ꯅꯪꯗ ꯁꯤꯔꯣ." ꯊꯥꯕꯂꯩ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ "ꯃꯇꯣꯟ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ, ꯑꯩ ꯃꯇꯨꯡ ꯁꯣꯏꯔꯔꯣꯏ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ, ꯑꯩ ꯂꯥꯜꯂꯦꯕ." ꯂꯩꯃ ꯇꯥꯗꯦ ꯆꯥꯎꯈ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯤ꯫ ꯊꯥꯕꯂꯩ ꯃꯈꯨꯠ ꯑꯗꯨꯅ ꯆꯩꯗꯨ ꯑꯁꯨꯝ ꯉꯥꯛꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤ ꯈꯨꯅꯤꯡꯒꯤ ꯁꯔꯨ ꯃꯄꯥ ꯑꯗꯨꯗ ꯃꯄꯥ ꯆꯥꯅ ꯆꯩꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯀꯜꯂꯛꯄꯗꯨꯗ ꯈꯪꯄꯥꯟ ꯄꯥꯟꯈꯤ꯫ ꯆꯩꯅꯥꯗꯨꯅ ꯉꯥꯎꯗꯨꯅ ꯊꯥꯕꯂꯩ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯗꯨꯗ ꯐꯨꯕꯗꯨꯗ ꯂꯦꯞꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯁꯥꯗ ꯊꯣꯏꯅ ꯄꯥꯈꯠꯂꯨꯕ ꯇꯧꯗ ꯊꯋꯥꯁꯥꯗ ꯍꯥꯏ꯫ "ꯇꯁ, ꯈꯪꯕ꯭ꯔꯗꯣ, ꯊꯕꯛ ꯇꯧꯕꯗ ꯑꯋꯣꯏꯗꯕ, ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ, ꯀꯩꯗꯧꯅꯗꯣꯏꯅꯣ, ꯅꯪꯅ ꯍꯤꯡꯂꯒ ꯆꯥꯕ ꯇꯤꯡꯅꯕꯅꯤ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯊꯥꯕꯂꯩꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯩꯃ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯊꯥꯕꯂꯩ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗꯗꯤ ꯊꯥꯕꯂꯩ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ, ꯑꯗꯨ ꯃꯈꯨꯠꯇꯨꯗꯤ ꯁꯔꯨꯗꯨꯗ ꯀꯟꯁꯤꯟꯈꯤꯕꯅ ꯆꯩꯅꯥꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ, ꯂꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯂꯩꯃꯅꯒ ꯊꯋꯥ ꯁꯥꯗꯕꯒ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯒ ꯇꯦꯛꯂꯤꯕ ꯁꯔꯨ ꯑꯗꯨ ꯑꯗꯨꯃꯛ ꯁꯝꯈꯤꯗ꯭ꯔꯦ꯫ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯁꯣꯏꯅꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ, ꯂꯦꯡꯕ ꯑꯣꯠꯄ ꯊꯕꯛ ꯇꯧꯕ ꯑꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩ ꯄꯣꯛꯇꯕꯤ ꯃꯃꯥꯇꯣꯟꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯈꯥꯡꯗꯨꯅ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯦ, ꯑꯗꯨꯐꯥꯎ ꯂꯩꯃꯅ ꯃꯥꯕꯨ ꯑꯣꯠꯄꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ, ꯑꯄꯣꯛꯄ ꯃꯆꯥꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ꯫ ꯃꯥꯅ ꯄꯣꯛꯇꯕ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯊꯧꯑꯣꯏꯗꯦ, ꯈꯣꯡꯌꯥꯗ ꯄꯛꯄ ꯎꯐꯨꯜꯒꯨꯝꯅ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯊꯥꯕꯂꯩꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯕꯩꯒꯥ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯣꯠꯅꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩ꯫ ꯇꯁꯦꯡꯅ ꯑꯄꯣꯛꯄ ꯃꯆꯥ ꯑꯁꯤꯕꯨ ꯃꯍꯥꯛꯅꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ꯫ ꯊꯕꯥꯃꯥꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯗꯅ ꯍꯟꯅ ꯌꯦꯡꯂꯛꯄ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯌꯨꯛꯇꯨ ꯂꯩꯃ ꯂꯥꯛꯇꯨꯅ ꯊꯥꯕꯂꯩꯕꯨ ꯀꯧꯏ꯫ "ꯊꯥꯕꯂꯩ,
ꯊꯥꯕꯂꯩ ꯑꯩ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯅꯜꯂꯕ꯭ꯔꯥꯏꯕ ꯊꯥꯕꯂꯩ ꯇꯍꯥ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨꯃ ꯌꯥꯟꯗꯨꯅ ꯂꯥꯛꯏ ꯂꯩꯃ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯅꯪ ꯁꯤꯗꯕꯣꯏꯔꯦ ꯑꯩꯗꯤ ꯅꯪ ꯄꯨꯈ꯭ꯔꯤꯗꯨꯒ ꯇꯥꯁꯤꯜꯂꯒ ꯁꯤꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯊꯥꯕꯂꯩ ꯇꯞꯂꯤ ꯂꯥꯛꯇꯨꯅ ꯏꯁꯤꯡꯗꯨ ꯂꯩꯃꯒꯤ ꯅꯥꯛꯇ ꯊꯝꯃꯤ ꯃꯣꯟꯗꯥꯏ ꯁꯨꯗꯥꯏ ꯅꯨꯄꯤꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯦꯅꯦ ꯆꯠꯂꯨ ꯏꯔꯨꯖꯒꯦ ꯊꯥꯕꯂꯩꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯃꯗꯨ ꯏꯔꯨꯖꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯊꯥꯕꯂꯩ ꯏꯁꯤꯡ ꯁꯣꯛꯄ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯍꯦꯛ ꯂꯥꯛꯏ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯃꯗꯣꯝ ꯂꯥꯛꯏ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯤꯐꯥꯎ ꯃꯥ ꯀꯅꯥꯒꯁꯨ ꯇꯤꯟꯅ ꯂꯣꯏꯅꯗꯦ ꯄꯥꯏꯈꯣꯝꯕ ꯊꯥꯕꯂꯩ ꯂꯥꯛꯄ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯊꯥꯕꯂꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯑꯁꯨꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯅꯪ ꯑꯩꯒꯤꯗꯃꯛ ꯈꯔꯗꯤ ꯈꯟꯕꯤꯕ ꯐꯕꯅꯤ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯣꯏ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯈꯨꯝ ꯑꯃꯠꯇ ꯅꯐꯝꯗ ꯄꯤꯗ꯭ꯔꯤꯕꯁꯦ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯐꯝ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯪꯒ ꯂꯝꯕꯥ ꯄꯥꯕ ꯏꯇꯤꯛ ꯏꯄꯥ ꯑꯣꯏꯖꯗꯦ ꯅꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯂꯣꯏ ꯄꯥꯝꯐꯝꯁꯨ ꯊꯣꯛꯇꯦ ꯋꯥꯍꯩ ꯈꯔꯗꯣ ꯄ꯭ꯔꯞ ꯍꯥꯏꯔꯝ ꯊꯥꯕꯂꯩ ꯆꯠꯄ ꯍꯧꯏ ꯄꯥꯏꯈꯣꯝꯕ ꯑꯅꯝ ꯀꯟꯁꯤꯟ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯉꯔꯪ ꯉꯪꯏ ꯊꯥꯕꯂꯩ ꯅꯪꯅ ꯋꯥꯈꯜꯗꯣ ꯌꯧꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯈꯦꯟꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯌꯨꯝꯒꯤ ꯃꯤꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯒꯅꯤ ꯃꯣꯏꯒ ꯅꯠꯇꯦ ꯊꯥꯕꯂꯩ ꯇꯥꯁꯤꯟꯅꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯄꯥꯏꯈꯣꯝꯕꯁꯨ ꯑꯅꯝ ꯀꯟꯁꯤꯟ ꯊꯥꯕꯂꯩꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯤ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕꯒꯤ ꯅꯤꯡꯉꯥꯏꯗ ꯊꯥꯕꯂꯩꯅ ꯄꯥꯏꯈꯣꯝꯕꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯊꯥꯕꯂꯩ ꯌꯥꯗꯤ ꯌꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯇꯛꯃꯟꯕꯁꯤꯗ ꯃꯍꯥꯛ ꯌꯥꯗꯕ ꯉꯝꯗ꯭ꯔꯤ ꯑꯅꯤꯗꯨ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡ ꯄꯥꯏꯈꯣꯝꯕꯅ ꯊꯥꯕꯂꯩꯕꯨ ꯆꯦꯜꯂꯝꯃꯤ ꯆꯦꯟꯕ ꯅꯨꯃꯤꯠꯇꯨꯅꯤ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯣꯏꯕꯅ ꯀꯅꯥꯅ ꯀꯔꯤꯅꯣ ꯃꯁꯛ ꯂꯣꯏꯅ ꯈꯪꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗ ꯀꯞꯉꯥꯡ ꯇꯧꯅ ꯋꯥ ꯍꯥꯏꯔꯤ ꯄꯥꯝꯗꯦꯌꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯃꯥ ꯃꯄꯥ ꯃꯊꯣꯡ ꯆꯥꯗꯕ ꯁꯣꯏꯅꯥꯏꯕꯤꯁꯦ ꯑꯩ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦꯕ ꯃꯣꯏ ꯃꯄꯥ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯊꯤꯟꯗꯣꯛꯑꯁꯤ ꯅꯨꯄꯤꯁꯤ ꯊꯤꯟꯗꯣꯛꯂꯨꯁꯤ ꯍꯥꯏꯕꯅꯤ ꯊꯤꯟꯗꯣꯛꯂꯨꯁꯦꯕ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯪ ꯅꯆꯥ ꯑꯁꯤꯅ ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯄꯨꯔꯛꯂꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯂꯨꯕꯗꯨ ꯋꯥ ꯊꯣꯛꯀꯅꯤ ꯑꯗꯨꯗꯤ ꯁꯣꯏꯅꯥꯏꯕꯤꯁꯦ ꯏꯃꯥ ꯑꯣꯏꯕꯃ ꯑꯣꯏꯗꯧꯔꯤꯕ꯭ꯔꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯣꯏꯕ ꯇꯥꯕꯅꯤ ꯅꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯗꯤ ꯇꯧꯔꯨꯕ ꯉꯝꯂꯨꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯀꯨꯕꯦꯔ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯇꯝꯂꯔꯦ ꯑꯣꯟꯊꯣꯛꯄꯅꯤ ꯃꯃꯥꯗꯨꯒꯤ ꯃꯆꯤꯟꯗꯣ ꯃꯦꯝꯆꯥ ꯈꯪꯅꯤꯡꯅ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯇꯦ ꯅꯣꯏ ꯊꯣꯛꯄ ꯇꯧꯈꯣ ꯁꯤꯅꯤꯗꯅ ꯑꯦ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯅꯠꯇꯦ ꯑꯗꯨ ꯌꯥꯕ꯭ꯔꯥꯏꯕ ꯃꯄꯥꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯕꯩꯒꯗꯤ ꯌꯥꯗꯥ ꯃꯣꯔꯥꯅꯤ ꯃꯥꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯟ ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯃꯆꯥ ꯁꯣꯏꯅꯥꯏꯕꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯂꯕꯁꯤ ꯉꯥꯏꯅꯤ ꯃꯣꯏ ꯃꯄꯥ ꯑꯩꯅ ꯉꯁꯤ ꯃꯤꯍꯨꯜꯁꯤ ꯀꯥꯔꯛꯇꯅꯥꯏꯕ ꯅꯨꯄꯤꯁꯤꯒꯤ ꯃꯁꯝꯁꯤ ꯄꯥꯏꯔꯒ ꯆꯣꯔꯣ ꯆꯤꯡꯂꯦꯔꯒ ꯃꯌꯨꯝ ꯊꯤꯜꯂꯨꯅꯤꯀꯣ ꯃꯁꯦ ꯀꯨꯕꯦꯔ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯩ ꯇꯞꯊꯧ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯞꯊꯧꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯏꯟꯊꯣꯛꯂꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯁꯤꯗ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯃꯦꯝꯆꯥꯅ ꯐꯠ ꯃꯔꯛ ꯊꯠꯂꯛꯏ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯁꯣꯏꯅꯥꯏꯕꯤꯁꯤ ꯂꯧꯕꯒꯤꯕꯨ ꯀꯔꯤꯒꯤ ꯁꯤꯔꯛꯇꯤꯅ ꯂꯨꯍꯣꯡꯗꯣꯏꯕ ꯍꯣꯡꯉꯣꯏ ꯀꯩꯅꯥ ꯀꯠꯂꯒ ꯂꯣꯏꯁꯤꯟꯒꯗꯧ ꯀꯨꯕꯦꯔ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯊꯣꯛꯄꯁꯤꯗ ꯑꯗꯨꯝꯅ ꯀꯩꯅꯥ ꯀꯠꯂꯒ ꯇꯦꯟꯁꯤꯟꯕꯗꯨ ꯃꯍꯥꯛ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯁꯤꯃ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯥꯕꯂꯩ ꯀꯩꯅꯥ ꯀꯠꯂꯝꯃꯤ ꯃꯌꯨꯝꯗꯒꯤ ꯃꯃꯥꯇꯣꯟꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯤ ꯃꯍꯥꯛꯅꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯅꯦꯝꯅ ꯑꯃꯨꯛ ꯑꯣꯠꯄꯗ ꯊꯥꯕꯂꯩ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯍꯥꯏꯗꯨ ꯐꯪꯂꯝꯗꯦ ꯄꯥꯏꯈꯣꯝꯕ ꯃꯥꯁꯨ ꯌꯥꯝꯅ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯃꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯅꯨꯡꯊꯤꯜ ꯆꯥꯛꯇꯣꯛꯂꯒ ꯊꯥꯕꯂꯩ ꯊꯕꯛꯁꯨ ꯂꯩꯇꯕꯒ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤ ꯃꯦꯝꯆꯥ ꯃꯈꯨꯠꯇ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯆꯪꯂꯛꯇꯨꯅ ꯇꯨꯝꯂꯤꯕꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯖ꯭ꯋꯥ ꯂꯥꯎꯅ ꯍꯦꯛꯇꯃꯛ ꯍꯩꯖꯤꯜꯂꯤ ꯊꯥꯕꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯈꯪꯕꯩ ꯀꯩꯕꯩ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯏ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯊꯤꯕꯣꯡ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯅꯕ꯭ꯔꯣ ꯊꯥꯕꯂꯩ ꯄꯦꯔꯤ ꯀꯤꯅ ꯏꯃꯥ ꯊꯕꯛꯁꯨ ꯂꯩꯇꯕꯗꯨꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ ꯀꯔꯤ ꯄꯣꯊꯥꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯟꯅꯨꯔꯕ ꯑꯩꯈꯣꯏ ꯐꯥꯎ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯗꯦ ꯑꯗꯨꯒ ꯃꯤꯔꯦꯝ ꯅꯪꯅꯁꯨ ꯄꯣꯊꯥꯔꯤꯅꯤ ꯀꯩꯅꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯆꯠꯂꯣ
ꯃꯄꯥꯟꯗ ꯊꯝꯂꯤꯕ ꯐꯧꯁꯤꯡꯗꯣ ꯐꯧꯔꯥꯗ ꯍꯥꯞꯇꯨꯅ ꯐꯧꯔꯨꯆꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯄ꯭ꯔꯞ ꯃꯥ ꯈꯨꯠꯁꯦ ꯌꯥꯗꯦ ꯈꯨꯠ ꯌꯥꯗꯦ ꯀꯥꯏꯅ ꯆꯥꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯥ ꯆꯥꯕꯗꯤ ꯅꯪ ꯌꯥꯔꯝꯒꯅꯤꯅꯦ ꯁꯣꯏꯅꯥꯏꯕꯤ ꯃꯤꯒ ꯃꯤ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯌꯨꯝꯗꯣ ꯀꯔꯤꯒꯤ ꯄꯥꯅꯤꯡꯉꯤ ꯅꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯍꯦ ꯄꯦꯠꯁꯤꯟꯅꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯊꯣꯡꯅꯕ ꯅꯊꯤꯕꯣꯡ ꯆꯦꯡ ꯂꯩꯇ꯭ꯔꯤꯕꯅꯤ ꯄ꯭ꯔꯞ ꯆꯠꯂꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯐꯧ ꯑꯁꯤꯁꯨꯅꯦ ꯁꯨꯕꯁꯨ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯍꯦꯛ ꯂꯣꯏꯔꯝꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯃꯦꯝꯆꯥ ꯉꯥꯡꯗꯅ ꯊꯣꯛꯈꯤ ꯃꯅꯦꯝ ꯊꯣꯛꯈꯤꯕꯒ ꯊꯦꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯔꯛꯇꯨꯅ ꯍꯤꯛ ꯀꯞꯄꯤ ꯃꯄꯥꯡ ꯃꯄꯣꯛꯇ ꯑꯩꯁꯦ ꯄꯥꯞ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯃꯗꯨꯃꯛꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯂꯦꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯒꯦ ꯉꯝꯂꯤꯕ ꯃꯈꯩ ꯑꯩ ꯈꯥꯡꯗꯨꯅ ꯄꯨꯟꯁꯤꯁꯤ ꯍꯤꯡꯈꯤꯒꯦ ꯉꯝꯗ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯐꯧꯁꯤꯡꯗꯨ ꯁꯨꯝꯕꯟꯗ ꯍꯥꯞꯇꯨꯅ ꯁꯨꯅꯕ ꯂꯥꯛꯅꯩ ꯁꯣꯝꯅ ꯕꯩꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯍꯧꯗꯣꯛꯂꯤ ꯂꯩꯃ ꯏꯆꯥꯗꯨ ꯁꯨꯝ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯁꯤ ꯑꯩ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯂꯧꯈꯠꯄꯤꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯂꯧꯈꯠꯄꯩ ꯅꯪꯕꯨ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕ ꯃꯤꯅꯣ ꯂꯧꯕ ꯂꯧꯈꯠꯂꯕꯗꯤ ꯑꯋꯨꯟꯄꯣꯠ ꯈꯔꯗꯤ ꯄꯤꯌꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯗ ꯃꯣꯏ ꯃꯄꯥꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯒꯤ ꯑꯋꯨꯟꯄꯣꯠ ꯂꯥꯡꯗꯨꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯁꯣꯝꯗꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ ꯆꯔꯥ ꯍꯦꯟꯗꯧꯔꯀꯥꯟꯁꯤꯗ ꯇꯥꯟ ꯆꯥꯗꯅ ꯅꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯂꯅꯨ ꯃꯥꯗꯤ ꯅꯨꯄꯤꯅꯦ ꯂꯩꯍꯧꯔꯤꯁꯤꯅ ꯅꯨꯄꯥ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯀꯣꯟꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯗ ꯈꯥꯏꯗꯣꯛꯇꯣꯏ ꯁꯦꯜꯗꯨꯅ ꯅꯆꯥ ꯅꯨꯄꯥꯁꯤꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯅꯕ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯣ ꯕꯩꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯕꯂꯩꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯤ ꯊꯥ 6ꯃꯨꯛ ꯐꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯑꯣꯠꯄꯗꯤ ꯂꯦꯞꯇꯦ ꯃꯃꯥꯏꯗꯨꯁꯨ ꯃꯅꯦꯝꯅ ꯊꯥꯎ ꯑꯁꯥꯕ ꯍꯩꯖꯤꯟꯈꯤꯕꯒꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯐꯤꯕꯝ ꯁꯣꯛꯂꯦ ꯄꯥꯏꯈꯣꯝꯕꯁꯨ ꯃꯃꯥꯅ ꯏꯟꯁꯤꯟꯕꯗꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕꯅꯤ ꯃꯃꯥ ꯈꯛ ꯅꯠꯇ ꯃꯥꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯊꯥꯕꯂꯩꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤ ꯅꯨꯃꯤꯠꯇꯨ ꯄꯥꯏꯈꯣꯝꯕ ꯌꯨ ꯉꯥꯎꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯊꯥꯕꯂꯩꯕꯨ ꯐꯨꯔꯤ ꯑꯩꯁꯤ ꯁꯣꯏꯅꯥꯏꯕꯤ ꯅꯪ ꯂꯧꯔꯨꯗꯨꯅ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯕ ꯄꯥꯏꯈꯣꯝꯕ ꯋꯥꯁꯤ ꯏꯔꯦꯟꯖꯅ ꯑꯩꯅꯁꯤ ꯐꯨꯔꯤꯕꯁꯤ ꯑꯝꯇ ꯂꯦꯞꯄꯤꯌꯨ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣꯕ ꯑꯩ ꯏꯁꯥꯁꯤ ꯆꯩꯅꯥꯅ ꯌꯣꯝꯂꯦ ꯐꯨꯔꯤꯕꯁꯤ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣꯕ ꯀꯔꯤ ꯂꯦꯞꯄ ꯅꯪ ꯉꯁꯤꯗꯤ ꯑꯩ ꯈꯨꯠꯇ ꯁꯤꯗꯧꯔꯕ ꯅꯪꯅ ꯍꯥꯠꯂꯒ ꯑꯩ ꯄꯨꯟꯁꯤꯁꯦ ꯏꯅꯤꯡꯇꯝ ꯍꯤꯡꯍꯧꯔꯒꯦ ꯅꯥꯅꯤ ꯅꯥꯔꯣꯏ ꯈꯪꯗ ꯊꯣꯡꯉꯥꯛꯆꯩꯌꯦꯗꯨꯅ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯤ ꯊꯥꯕꯂꯩ ꯀꯞꯇꯨꯅ ꯃꯅꯦ ꯃꯀꯨ ꯇꯥꯅꯕ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯅꯪꯕꯨ ꯇꯧꯔꯤꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯨꯁꯨ ꯆꯠꯂꯨꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯌꯥꯝ ꯐꯖꯗ꯭ꯔꯦꯃꯤ ꯃꯦꯝꯆꯥ ꯊꯋꯥꯁꯥꯗ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯇꯨꯝꯗꯧꯗꯣ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯥꯔꯨꯅꯨ ꯍꯥꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯅꯤ ꯍꯩ ꯃꯤꯒꯤ ꯃꯆꯥꯁꯤ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯁꯤꯔꯁꯤ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯃꯃꯥ ꯃꯄꯥꯅ ꯑꯗꯨ ꯑꯗꯥꯅ ꯌꯦꯜꯂꯛꯇꯧꯁꯨ ꯂꯩꯇꯦ ꯁꯤꯔꯒ ꯀꯣꯛ ꯃꯩ ꯊꯥꯕꯤꯈ꯭ꯔ ꯂꯣꯏꯔꯦ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯉꯤ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯕ ꯉꯝꯂꯕ ꯃꯈꯣꯏꯗꯤ ꯁꯥꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ ꯊꯥꯕꯂꯩ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯝꯗ꯭ꯔꯤ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯤ ꯃꯁꯥ ꯄꯨꯝꯕ ꯆꯩꯐꯝ ꯇꯟꯅ ꯊꯜꯂꯤ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯁꯣꯛꯄꯒꯤ ꯑꯁꯣꯛꯄ ꯉꯥꯛꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯝꯂꯤ ꯃꯔꯛ ꯑꯗꯨꯗ ꯊꯥꯕꯂꯩ ꯁꯦꯛꯂꯤ ꯇꯞꯅ ꯂꯥꯛꯇꯨꯅ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ ꯇꯨꯃꯤꯟ ꯐꯝꯂꯤ ꯐꯅ ꯀꯨꯏꯅ ꯐꯝꯂꯕ ꯃꯇꯨꯡ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯇꯨꯅ ꯂꯩꯃ ꯊꯣꯛꯂꯛꯏ ꯂꯩꯃ ꯉꯛꯅ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯊꯥꯕꯂꯩ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯥꯇꯣꯟ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯥꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯩ ꯋꯥꯔꯦ ꯏꯃꯥꯇꯣꯟ ꯅꯆꯥ ꯋꯥꯔꯦ ꯂꯩꯃ ꯊꯥꯕꯂꯩꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯇꯥꯔꯤꯕ ꯗꯥꯛꯁꯤꯡꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯁꯨꯡꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯑꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨꯃ ꯃꯍꯥꯛꯅ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯟꯅꯗꯒꯤ ꯃꯥꯅ ꯊꯥꯕꯂꯩꯕꯨ ꯅꯨꯡꯁꯤꯗꯦ ꯂꯩꯃ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯇꯥꯅꯤꯡꯗꯦ ꯑꯌꯨꯛꯁꯤ ꯂꯥꯛꯂꯒ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯒꯅꯨ ꯄ꯭ꯔꯞ ꯍꯟꯀꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯗꯅꯦ ꯗꯥꯎꯒ ꯌꯥꯔꯦ ꯆꯠꯂꯨ ꯍꯩꯃ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯌꯦ ꯆꯠꯂꯨ ꯍꯥꯏꯕꯅꯦ ꯊꯥꯕꯂꯩ ꯐꯝꯊꯔꯛꯇꯨꯅ ꯂꯩꯃꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯏꯃꯥꯇꯣꯟ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯆꯥꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯂꯩꯃ ꯊꯥꯕꯂꯩꯕꯨ ꯐꯠ ꯏꯟꯊꯣꯛꯇꯨꯅ
Hey, chaluko, yeningde, ay yeningde haribasini. Nayum panina pankraba natro. Adudi ngamnaba. Hingera sigera, nang thokpa ngamnaba leiruso. Yum masidadi halakpigi sangjapam leite. Khanglabra. Adum naidi kanoi maton. Achabu sibiyo. Ay tasingna mafamduda leiba kire. Ay kire ima. Mafamdo ay gidi norongni. Ay bomukta nungsibiyo. Leima. Mapuroi takrani pakhat thabalagi khudang adu pai soro laktana singduna thongal tamna puthорактuna laktna illaga hai nangna phana kapsil lauksinarabasu yumsida nangni changjap de leiroi khanglabra kadai gano nangna leining mafamda leigisu leirusu adubu yum asidadi khonggot amuk khana tarakpa yaroi ai yaroi haribasin leima thabalaibu hanna yenglamda yumlomda sangki thongdo amuk praprak thingjilki Thabalai kap khijri mahak angaubi amagum masamanai pha phamlambadagi tapna hogolaktuna sumjin baikai khangda lakpa hawi asum chali tumin lambida lakpa mina mabu soidana angaubi ni haina khanaramgani mansu mali mataudu angaubi tasengna mahak ngaurabra laklibudo yauri khulgi khra haijinba mi pong kaya sanadaba maphamdani mana lakliba hauriba u pambi singa dudagi kaba nungaiba makhanduna mahak uthaktuda kakali iliba phiduna ududa setna kisili haujiksu mahak kapti adugi mahut maithongda momon minoktam asumna masinda soli yamna tapna ai nungaina toini ai wararoi ai ngasidagi wararoi ahangba malang aduda amuk yengduna mamit uisin wakhalda haisai kanabusu aina warauti aigi punsidi asumna loyu haiduna taplaklabani nongda mamana asumna thoklo haiduna tamlaklaba mapok asibu aina karigi wai haiduna ningdon pomlukani ai khande ai karisu khande adubu he isor tolabi ai mapok asiku kana amagi maphamdadi pibigan aigumna makoida asigumba chaina tana thalaba punsi ase pibigan aina aroiba oike khudingma aina aroiba oisage aibu mapuna hangna lausinbiyo aibu lausinbiyo amukada ai kapnindre ai wari ai potharage ai wari loisinkhre nongdam thibi laibak thibi magi mapok masamakna chinglami jeikhai magi aroiba pandu adubu oiki mikuptuna magidi momonokpa mikup ahanbasu aroibasu magidi oikido adubu haikidi niramkidi mathang mapok haibadumadi mahak nikidi pokningdrabra miyoi mapok tiningdrabra taibang miyoi lakta oininglabra nahakti taibang sina uge phangjaba saudaba namiba malang mahakado nungsida nangi wari nongdam thibi nangi mapok